Kuki amadi maitegi marakta singlibala I namkhaiduna MLA Khemchana Kuki IDP singa unakre MLA Khemchana naronda litan Sire Kuki kemta sangsilambani haina condemn torokle 2023 gi May 3 dagi haurakhiba Manipur crisis asina maram oiraga ngasi phawba Kuki amadi maitegi marakta tona tinana leiba ngamdana amade unaba yadana lerakhiba du ihan hanba oina BJP ge MLA maraktage singjamai kendra ge MLA hanage Rural Development and Panchayati Raj Minister Yumnam Khemchana mitai amade Kuki anigi singliba saku dabalai namkhaiduna litanda hangliba relic kemta sangjafam lawduna leidiba Kuki phurupki IDP singa unaduna makhoi yai fanaba khanakhrei amarom dalitan Sire Kuki kemki ayamba inmate singna masagi mathau janakhringai angang nupi amade ahal oirabasing khakta relic kemta leiringaida MLA Yumnam Khemchana naronda sangsilambani haina relic camp committee na condemn torokle Manipur da ing tappa hanjilaknabagi mapau poduna chatkhiba khongsan aduda hanagi ADC chairman Mark Loithing amadi BJP Manipur gi vice president Hopingson Simresu saruk yakhe khongsan aduga mari leinana MLA Khemchana phongtokhibada conflict haibasi malem gi mapham kya dasu adumak thokle phurup amaga gi marakta khana chainaba adumak thokle adubo aikhoi gi Manipur da thokleba conflict ase namaram oiduna phurup ani gi marakta changnaba yadana leiriba sina lamdam asigi saukhat thaurangi thabakta yamna solakane ngase khoina soibadagi tumgi mirolda awaba pigumse ahal oiraba sin amadi tam animaki miyoi singna wakhal taminaduna lamdam asi saukhatpa state ama oiraknaba semina se habaga wakhalonda lakhba khongsanni haike Christmas na lakpada lamdam asda khundaminariba aikhoi punamak nuksi sanabaga loinana ing tappa Manipur ama oiraknaba semina se ngasi litanda leiriba Kuki gi IDP singna mahakpu taramna okpibagi damak thagali haina phongdokhe nakala maromda mapham atuda sangjafam lawduna leiramba Kuki gi IDP amana phongdokhibada sahi ani makha hen relic camp ta leirakpasi aduki matigwai yaraga dilengana atuba matamda makhoi gi hana leiramba mapham aduda hanjinba yanaba sinbiyo haina phongdokhe ngarangi khungsat aduda saruk yakiba Mark Loithing na phongdokhibada 2023 gi May 3 dagi tholakhiba irang asigi manungda Kuki singna leiba relic camp ta satuna phibam yengsin keba maitai MLA singi manungda Yumnam Khemchana ahanbane saunare haiduna ing tappa hanjilaknaba khongthang thangjinba haibasi ahauba ama naidaba yaroi apunba Manipur ge wakhalonda santi gi mapau puduna lakhiba khongsat amani haina phongdokhe MLA Yumnam Khemchana letan gi Sire Khong Baptist Church ta hangba relic camp ta sangjafam lawduna leiriba IDP singa unaraba matung makha tana Kamjong district ki Myanmar ga lona ba ngamkhai parinda leiriba Sire Kuki village ta su satuna mafam aduge phibam yengsinkhe panba yabadi Manipur da thokleba irang asina maram oiduna awaba taraba singi phibam yengsinaba Supreme Court ki Chief Justice of India yauna Just ki team amana Manipur da sahi asigi March kungani thoida lakhe team madu da saruk yarakhiba Justice nomai kapam Koteshorbu mitai masani haibagi damak Kuki gi CSO kayana Sursanpur da leiriba IDP singa unnabada sanglakpa yaroi haiduna athengba pikhiba leikrabane lusingba kiyana matam kya gi mamangdagi Manipur da ing tappa hanjalaknaba phurup anigi marakta unaduna wali sanaba mathau tai haina kyarak hana phongdokna khrabasu lusingba amatana ngasi phawba Kuki singna namna khundaba mafamda sangsinba ngamdana lakhibane adubu singjamai kendra ge MLA Yumnam Khemchana thauna leina litanda satuna IDP singa unaraba matung Indo Myanmar ngamkhai paringda leiriba Sire Kuki village ta makha tana satkhibane nakala maromda litan charai khong relic center ge in charge lun khojang baite na thadorokpa cherol amada MLA Khemchana gi khongsat adu naron da sangsilambani haina phongdokladuna mahaku relic camp adu da sanglakpa thingbina ba inmate sing leitringai gi khudongchaba lawduna sangsilaklaga angang singa photo kaplaba matung yamna thuna mafam adu thadokibane mafam adu da lakhiba independent journalist kharana inmate sing da lana lamjingduna MLA Khemchana mafam adu da lakhiba khongsat adu maha masagi mixat phajana barom da puthokna bahona ke asiguma thawng asi yamna ethics yaudaba thabakne mahana mafam adu da lakhiba matamda Kuki MP Ukhrul KSO Ukhrul Village Authority amade litan Sire Kuki Youth Club ta pau pirakhiba leite ma ke khongsat adu ekoida tarama okte haina phongdorakle Kuki MP Ukhrul su MLA Khemchana gi khongsat adu taramna okte haina phongdorakle politicians singna matang sadana politics tawbada mi khanna na singum si haina MLA KS ibom sana of the phongdorakle
politiciansingna mafam matam chadaba mafamdasu khudong chaba khara fangnanabagidamak politics tawsilakliba tawgumse mi khana hanaba maongda politics tawnagumse mahusage punsida hanjalaknaba honaminase haina lamlai esge MLA KS ibomchana phongdokre wafam ase sawongbung SDC office complex da nauna hangba fire sub station lamlai sangabagi thoramda phongdokhibane MLA KS ibomchana makhatana phongdokhibada hauji politiciansingna vote nakselaklabagu masage kanaba fangnaba politics tawpham thokta hiramda phawba politics tawnare oijaba thibagi thabak phanam tawrabasu tangdulai taba poraktana amade lingjal manaba lengak leitana chawkhatpa sungamloi amade lengak leidusu ngamloi tangdulai taba porakpada CSO khakta da inthokpa political party khara khakta inthokpana yaroi sai sana lawba ngamba thodang lawdrabadi yaroi karigumba amata tawba ngamdrabasu mi amabu sawhanba yaba lan ase irang ase sangdokpa yaba wafam amata phongdoktrabasu kanaba oigani haike highway phawduna Manipur wangmalana chatpa yadringai airlines singna Manipur miyamdagi Fongna lut tawre hare 2023 gi May 3 dagi hawrakiba sahi aniga tha taret henjilaklaba Manipur conflict asina maram oiduna ngasi phawba mitai singna national highway phawduna Manipur wangmalana chatpa yaduna thamlakhiba aduna maram oiduna mitai phurupki leiriba miyamna analai amadi mahai masing tambagi amasung tongan maruiba thabak thauram singa mari lenana Manipur wangma chatpagi amatanga pambai ama oidaba aeroplane tongbagi bara ase sanglaba matam kya leba asigi leiriba atopa state singa changdamnarubada yamna chauna aduki matik khenaba leiri sahi ani makha hena Manipur da thokliba conflict asina maram oidana lamdam asigi settlement aduki matik phibam soksilingai airlines singna Manipur miyamgi sengau Fongna lut tawduna lakliba asigi matangda India lengaki maikaidagi ngasi phawba akhanaba miyeng amata sangbidana leirakli haina tongan social media platform singda lebak miyamna Faldagi Guwahati na singba tongan ba state singda plane tongduna satpagi ticket ki mamal travel agency singna internet ta udliba dubu screenshot tawduna social media singda upload tawduna pn da phongdok narakle nakalamaromda matam sangna plane tongbagi mamal atyapakna wangkhat ki basigi matang da Manipur miyam na mari lena ba authority gi mathakta plane tongbagi mamal kharada oirabasu hanthabina ba taksenduna laklabasu mari lena ba authority gi maikaidagi Manipur miyam gi damak akhanaba thorang thoksil amata pakhalakhiba leite adubo haukiba nongmanini gi mamangda leibasigi airline service da mapung oiba thodang lawriba Indigo Airlines na chaurakna numit tarukni rom chaurakna operational collapse oikibadagi leibak miyamna thengnariba khudong chadaba singadu tongan news media gi platform singda report tawnarakhiba duna maram oiraga khudakta India lenga ki maikaidagi thuna yangna miyeng sangduna Indigo Airlines service ni makok thongba executive singda so cause notice thabagi mathakta high level inquiry ama tawnaba khanghan khiba laike panba yabadi Imphal amadi Guwahati gi leriba flight service ki atongmal haukiba nomanini ki mamangda chaurakna lupa lising kun ga manga dagi hauraga lupa lising ni phu henba phawba yauki haina penadraba Manipur miyamna social media gi khuthangda mari lenaba authority singi maikaidagi hiramasigi matangda yengsinbiyo haina takselakle Amaromda Indigo flight service da thokiba operational collapse aduna lebak miyam da pikiba sektheng adu Manipur miyam na Manipur conflict asina maram oiduna ngasi phawba thengnariba awaba adu lebak miyam na mayek sengna khangnanaba isorna atamna na silakhiba khujil thorang ama oigani hanasu makhatana phongdoknarakle Bangladesh army na phubada kuki ama sire hari Lalram Sunbound Kauba sahi kontragani thoi suraba Sanswang village tagi Sire Kuki villager ama Bangladesh army gi Sanswang camp commander gi lusing makhada pharba matung tamthina phuraba matung sire hari thaudo ase haukiba December mangada army members singna phakibani aduga ngarang asiba haksang oina phangkibani hari thaudo ase haukiba December amada KN gi member Palek Maro Kauba ama phabaga mari lenana Lal Ramsan ase Palek ki nupi gi brother in law ni hari mahakpu army singna wahang pahong taunaba hanglakpadagi masana Bangladesh army camp adu da chatlubani hari thaudo ase gi matangda mihat pasingi mathakta investigation chathabina ba demand tawkhre hari Ngarang sorada alto 800 ama thauna mathanda mai chalakre hari aso apan amadi misimna yaukibra chapsana khangbamdre makhadawa paw ngaiminase Manipur crisis mapung phana khanasi yadraga India lengakna Bande Mataram parliament pung tara chumna khanaba angak pani hana phongdokre
Bande Mataram Sahi Samaga Yankai Helakpagi India Lagakna Parliament ki Ningthami Phamda commemorate Pangthokpa ama oina ngarang pangthokiba Ningthami Phamda pung tara chupna khanabada saruk yaraduna Inner Manipur Parliamentary Constituency ki MP Dr. Angomsa Bimol akoijamna Manipur da thokliba sahi aniga tha taret henjilaklaba crisis asigi matangda mapung phana Parliament ta khananaba India Lagak ki maikaidagi taksilaklabasu ngasi phawbu chatharakiba Parliament session da matik chana khanadana lakliba sibu yaning da phongdoktuna karigidamak Bande Mataram ki matangda India Lagakna Parliament ta pung tara chupna khanaribano haina Lengak ki mathakta piendaba phongdokre wafam asi thasigi amadagi hauduna chatharakiba Parliament ki ngarang chathakiba Ningthami Phamda MP Bimol akoijamna phongdokhibane laibasina British ki mayok ta haukiba ningtam ihauda achauba thodang laudiba Bande Mataram ki matangda India Lagak ki maikaidagi Parliament ta pung tara chupna khananaba house ta puthorakpada MP Bimol akoijam saruk yaraduna hai India Lagak ki maikaidagi Bande Mataram ki matangda pung tara chupna Parliament ki matam lauriba se angako phawe hauji laibasina tongan maroiba issue ke amangda taduna leire laibasida thabak phangdabagi issue New Delhi ki hawa nungsit sengdabagi issue sahi ani makhai henjilaklaba ngasi phawba karamba matamda loisinduna tangdule taba hanjilakani haiba tamba ngamdana leiriba Manipur ki issue na singba kya leire masida natana civil aviation ga mari lenana leba sida thokliba crisis na singba singne Manipur da thokliba crisis asiga mari lenana haukiba Parliament ki mipham kya da mapung phana discussion taunana bagi opposition amasung maruaina mahaki maikaidagi India Lagak ki maphamda taksinduna laklabasu ngasi phawba matik chana nongmata khanabagi tanja India Lagak ki maikaidagi pidana leire mahaki maikaidagi Manipur crisis ki matangda yamdrabada pung ahumdagi manga phawbagi matam akhanana kaithoktuna khananaba India Lagak ki mathakta taksinduna lakhibane Manipur miyamna asuk sanglaba sahi ani makhai hena thengnariba saitheng asigi matangda India Lagak na ngasi phawba lumna lauduna akhanaba miyeng sangbidana leiringai chera asida lebak ningbagi wakhalon lehanabani haiduna Bande Mataram ki matangda Parliament ta pung tara chupna khanariba asi angakpa amane Manipur da thokliba crisis asina maram oiduna ngasi phawba mioi lising homphumanga hena masagi mayumda sangba ngamdana tongan relic camp singda changjafam lauduna leire masida natana leba asigi leiriba constitution asibu Manipur da India Lagak ki maikaidagi mapung phana sanglaba matam kya ase chanahanba ngamdana leire constitution na piriba kanglon sing phawba Manipur miyam da mapung phana chanahanba ngamdrangai Bande Mataram isai saktuna India Lagak ki maikaidagi lebak miyam da lebak ningbagi wakhalon pokhanabani haiduna ngasi Parliament ta khanarba asi sunaba wali haina MP Bimol akoijamna India Lagak ki mathakta piendaba phongdokhe Thailand amasung Cambodia ki khuthoknaba amuk haurakne micham mari yauna punna mioi manga sikre hade Thailand ki maikaidagi makhoiga yumlon nariba Cambodia da ngarang Airstrike tharakpada micham mari yauna punna mioi manga sikre nakal anina amana mabu border ki saruksing aduda nauna khuthoknabagi matangda maral sinaduna leiri sikhiba mioi manga ki manungda micham mari di Cambodia ki maikaidagi ni aduga amana Thailand ki lanmi ni haide border area da ki mioi listen kuntra manga rom saphagadaba mafam singda thaidokduna thamkhre haina Thailand ki second army region ki maikaidagi phongdorakle tha kharagi mamangda Thailand amasung Cambodia ki marakta numit mangani supna border ki mafam singda lan songna khibane maduda punna mioi nifumdoi siraga mioi lak humlom na mayu makai thadoktuna sena khibane haukiba thada Thailand ki maikaidagi Cambodia ka khuthoknaba du US ki President Donald Trump na sagatlaga deal ama semkhiba du Thailand na makha tarakpa thabaksing adu leple makhoina lepkhiba du ki maramna Cambodia ki maikaidagi landmine ama pokhairakpadagi lanmi ki sikhi haina mara sidi madugi matungda Cambodia amasung Thailand ki officials singna report torokpada border ki mafam sing aduda khanabagi thaudok sing macha thokpa haurakhe thaudok macha sing adu nahan amadi ngarang mapung pharaktuna Thailand ki maikaidagi airstrike chathaba haurakhe airstrike aduna Prabihar province da pokhaiduna mafam adumakta da mioi ama sikhi aduga atopa misam ahum amana order minse province da sikhi bane loinana atopa misam tara amana sopan nang ki hana Cambodia ki information minister net picture na phongdorakle thaudo adu da Cambodia ki province order minse tamna chatharakpo airstrike aduna Cambodia ki paumi amasu sohan ki hari nauna khuthonarakpa aduna mafam adu leiba mioi lising kya ama mayum thadoktuna sena khre hari mara asida Thailand ki military na phongdorakpada Cambodia romdagi kapsalakpada nahan makhoigi lanmi ani sokhi hari madugi matung ngarang ayu anganbada amuk makha tana khuthoknaba aduda makhoigi lanmi ama siraga nipan amana Cambodia ki attack aduda aso apan nangkhi hari makhoina airstrike adu defense taunaba chathakibane hari Phakiba contractor sina phangkhibadagi Bijapur da red terror laikhre combing chu haukhre hari
ꯆꯥꯇꯤꯁꯒꯔꯒꯤ ꯅꯛꯁꯥꯜꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯕꯤꯖꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯦꯗ ꯇꯦꯔꯔ ꯂꯩꯈ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛ ꯂꯝꯕꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃ ꯌꯥꯎꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯅꯛꯁꯂꯥꯏꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯁꯤꯅ ꯐꯪꯈꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯒꯤ ꯊꯕꯛ ꯍꯥꯟꯅꯗꯒꯤ ꯀꯟꯁꯤꯟꯈ꯭ꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯐꯥꯈꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯉꯔꯥꯡ ꯑꯌꯨꯛ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯅ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯤꯔꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯍꯧꯖꯤꯛꯅ ꯅꯥꯔꯥꯌꯟꯄꯨꯔꯒꯤ ꯇꯥꯎꯔꯥꯏ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯏꯟꯇꯤꯌꯥꯁ ꯑꯥꯂꯤ ꯀꯧꯏ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯏꯔꯥꯄꯜꯂꯤ ꯑꯦꯔꯤꯌꯥꯗ ꯆꯠꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯛꯁꯂꯥꯏꯠꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨꯒ ꯐꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯥꯂꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯥꯟꯊꯣꯔꯛꯄꯗꯒꯤ ꯏꯔꯥꯄꯜꯂꯤꯗ ꯂꯩꯕ ꯃꯦꯇꯥꯒꯨꯗꯝ ꯀꯦꯝꯞ ꯌꯧꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯍꯤꯡꯗꯒꯤ ꯍꯧꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯟꯇꯤꯌꯥꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯃꯪ ꯃꯌꯥꯗ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯤꯟꯗꯨ ꯐ꯭रीडम फाइटर अमदी लोइनबी मंगक समद थांग लेंदुना हालमले हारि कुमजा 1971 बांग्लादेश की निंगथम लांड फ्रीडम फाइटर ओइखिबा अमसुंग महाकी लोइनबी लेबा सिगी रांगपुर द लेबा मसागी मयुमदा मंगक समद थांग लेंदुना हालमले हारि चही हुमद्रा मंगा सुरबा जोगेश चंद्र रॉय अमसुंग महाकी लोइनबी सुबोर्णा रॉय ngara ayuk siduna lerambani yumlo nariba miyoisingna makhoi thongda kyara hana thinduna kaurabasu khumlaktabadagi yumlo nariba singna sangsilubada mangak samda thangna lenduna siduna leramba thengnakibani laikhidraba matai manau adugi masanupa adu bangladesh police thabak tawriba officer amani hari Muhammad Yunus na lusingba interim administration gi makhada leba aduda maroina hindu singi mathakta miyot minai sathabada natana hatok pibagi sang wakhalatuna lakhibani hari mamang sahi gi July August leba adugi hanagi prime minister Sheikh Hasina gi lengak tu kraba matung furup masing yamdaba hindu singi mathakta miyot minai tabak sing sathabagi sang wangkhalakle hanagi PM Sheikh Hasina gi mathakta ihau sang singkhiba matam aduda leba adugi police force sing su tamthina target tawduna lakhibane mahiro singi ihau na leba adugi police sing da pamdaba thodok sing thohanbada natana hatok pibadagi mathauda hanjilaktraba kya su yawnakhe thajaba yaba paw amagi matungna mamang sahi gi August thokiba tangdu leitadraba matam adudagi ngasi phawda Bangladesh da matik chaba police force sing yauduna mathau tawduna lagle haikhe